खुरुमजरी ISTV पाव मिंग ताबरी बसमुतराम नौजरी हनबतमरोय पाव सैजांग अमदे साइलेंट खुन अनि की मरकत लमगी वाहौदगे साइलेंट खुन की युम अमदे कई कया मैजाख्रे लाइरेन पार मणिपुर सौबीद सेमगलिबा इंटीग्रेटेड टूरिस्ट सर्किट असि पेनिंगाय ओइदे हाइना कमिटी ऑन एस्टिमेट चेयरमैन डॉक्टर एनजी बिजोयना फोंदोक्रे अमदे मणिपुर के आर्म फोर्सेस स्पेशल पावर्स एक्ट 1958 लौथोकदबनी हाइदुना चांदेल द मिफम पांगथोक्तुना वारेप कया लौक्रे पाव संदोरंग पिजरी लमलाई पुलिस स्टेशन की मनुंग चनबा सैजांग खुल अमदे साइलेंट खुन अनि की मरकता लमगी वहौदगे साइलेंट खुन की युम अमदे फौ थमनब कई पुन्ननि फुरोम मै चाख्रे थौदो सिंह असे युपुंग तरा मखाइरोम ताबा मतमदा थोखिबनी मै थारम बतुदा राइस मिल कोबता मारुति वैन अमा यावना पोलम कया मै चाकपदुदा यावख्रे थौदोदन मरम ओइदुना मियोय कया लेफम लेतबा यावना रे हाइरे थौदोक थोपम द पुलिस की मकोक थोंबा ऑफिशियल सिंह अमदे असम राइफल सिंह चंगसिलक्तुना इरांग अदु लाक्सिनखे साइलेंट खुनगी लम खरा सैजांगी निहाइदुना केस तौनबा लೈ हाइरे ngasi इखंग खंगौदना साइलेंट खुनगी युम अमदे फौ थमनब कई सिंह मै थारमबनी हाइरे साइलेंट विलेज की निंगथौ आर हेनप्रांग न फोंदोरपदा खुलगी युम कया मै थादोक लंबसी यानिंगदे सरकार न अथुब मतमदा मियंग चंगबिदुना मरा लेबे सिंह चराक पिबियो हाइके 2009 दा मखोइना कोइ लमसिंग क्रॉस ओवर खोइन इंजेक्शन ऑर्डर थमबनेबा इंजेक्शन ऑर्डर 2009 दिगे और नांग ngara nang do lokthokhibenaba lokthor ga adusu order so khoin yani den amuka revise so biana dai taruti herin to gnaba anu phaw ko ana ngara nang tarik kun ni taretra loktokhibenaba khoin amuka yani da chide apil to leba apil te review do over to aiba आलू दिगे तारीख तारुक तेहरिंग तौने में थौदोक थोपम द साइकिल केंद्र की एमएलए यामथंग हाउके अमदे साइकिल की एसडीओ लाक्तुना साइलेंट खुनगी अवाना तारब खुंजा सिंगी लेफम चाफम मतेंग पांगनब थौरांग तौख्रे डीआईजी रेंज 1 ओइरिबा क्ले खोंसाइना फुंदोरकपदा खुल असिदा मखा ताना पामदब थौदोक थोक्तनबा अहेनबा सिक्योरिटी फोर्स थमननब थौरांग तौख्रे मरालेब मियो सिंह फादन मतिक चाबा आइनगी ओइबा चेराक पिनबा थिजिनबगी थबक चथरे खुंजा सिंह पुलिस ता पाउ पिरकपा खर थेंखिबा इरांगसी लाक्षिनब होनबदा खुदोंग चादब खरा मायोकनखि मखाताना पामदब थौदोक थोक्तनब चपचाना चेक्सन थौरांग लोकले हकि well that would be the DC would be the more appropriate authority to answer to that. Okay. For us it's a matter of security, so we'll be looking from that side of the there's a slight mix up. The fire service side is giving a different figure, our side is giving a slightly different figure. Okay, sir. So we're going to first verify both, and then only after that I can tell you. Lairen part amadi puruk sobida MDS na stemgaliba integrated tourist circuit asi peningai oide haina committee on estimate Manipur Legislative Assembly chairman Dr. NG Bijoy na phungdokre ngasi chairman Dr. NG Bijoy na luchingduna yengsin khiba khongchatatuda committee ki member MLA TS Bisorjit MLA Keshyam MLA RK Imo MDS ki director Winding Tham amasung assembly ki miyoy kaya susarugya Lairen part puruk sobi amadi leisang hidenge apunba senpamase lupa crore taruka lak nifugni palne Lairen part ki oina lupa crore aniga lak marbudra nipan amadi puruk sobi ki oina crore aniga lak kungani thoini haina Dr. NG Bijoy na phungdokhi mahakna makata na haikibada Ministry of Tourism की मखादा थबक सिंह से पाखटपनी हौजिक सेमगलिबा लाइरेन पार्क की फिबम से इशिंग चेनफम लेतबा फुटपाथ यामना पिकपा अमदे नाकल नामा वाल खादब कयागी थबक मवोंग मतवसी पेनिंगाई ओइदे पुरुक सौबी गोइना लंबी जंगफम लेखोम थोकपा खारिबा वाल असि पैथरकपा कया सि निंगथिना सेमजिल हनिंगे हारिबा थबक सिंह असिगी चाद मरिफुदी सेल काइथोक्रे हाइबा खंगे अथुबा मदमदा Chief Minister got Tanaraga Makataba Kari Pakat Kadagi Habadu Kanagani Haki. Lemiba Tongan components, a gate to Chamapudale Com, Toivo, Nasagi Tourism Gi, Sigi, Ruxo Vigi, project to the Asisu, Happy Bujala, DPR, Yogra, Yon Dragon Maduna, concerned engineering department is a request of a Karinomi in view, so you don't let me sing a Siga with the Ladyba. And in overall, Sleda, while Karibusima, Sleda, Tudova, Naila, Matangi, like some Turia, under the same as Zukatore, Karan Katorani, soon I am see, I could improve the one of Maryland, engineering department in Mako, young Narisda, or his Sanazare, and the Mama so he is thoroughly convinced. The Kunasato Jay Madudi, Nana so, Mudia Koi Fazana,
ताना जरगा मरी लेना अथॉरिटी के ताना जरगा यिंगचलगा मसी फजब मोंगदा पुखलगा लोशननबा होनेगनी हायजना अखोय म्यामदु थाजो पिबिरी MLA Biswarjitna tourist singi mafam oigadawriba yamna maruiba mafam asigi semga sagatpagi thabak tawong ase mawong maril tana paikhatnaba lekai asida leiriba miyor singning silhaningi haujik suriba thabak asi thingjinbaga loinana anoba miyor singda sinnanaba gari tawba yabagi haibadu yengsingani haiki अखोई कंट्रेक्चर ओरो नत्रगा अतोपा जगह जगह सुमाइना तौरगदी अखोई मणिपुर से कमाई तौदना अहोंब पुरप ngangdoino the center na kamai tौदना अखोई फर्दर पैसा पिरप यागदोइनो हाइबसिमा अखोई अचौबा अल्टीमेटली लूजर म ओइगनेबा अखोई द मांगजबा नातो ओइगनेबा अदना अखोइना अपील तौनिंगबदी लैरिबा अखोई ngसाइगी चेयरमैन जो हाइबिग्रे लोइलोना अखोई इंजीनियरिंग लैरिबा कनोजी इंप्लीमेंटिंग अखोई सेल सिना अखोई एजेंसी सिना अखोई फजना कन्विंस तौरे सिबसिमाना असुइबो मयाम लैरे हाबसे मोइनसु मखोइदगी लैरिबा एनी सोर्स तगी फन यूटिलाइज तवरगसु अहेनबा पीरगा लोसंगनी हाबसिमा आइगिदी कंसर्न अमा लेकाइगी ओइनाई नुमाइबा आइदि फोंदोकचरी अदुगा लोलना खै यारिङै खर थुना मखा ताबा हानै कन्ट्रैक्टर सिंगी सिजनबिदबा अतोपा कन्ट्रैक्टर तौरकांदा थबुक लोसनबसे आई committee through the appeal tawjari Manipur dagi Armed Forces Special Post Act lising on Chamapal Yankai Nepal Lokokadabani Haiduna Chandel the Mipam Pangtok to Nawarip Kaya Lokre Miamgi Oiba Rally Amasusat Kre People Development Organization Chandel Nasinduna Chandel District Headquarter da Afaspa Lokok Nabagi Matang da Miamgi Oiba Mipam Ama Pangtok Tuna Afaspa Nalamda Masida Piriba Chaithing Singi Matang da Miam Punna Kangminaki Mipamaduda Warip Kasloki, Warip Singi Manungda, Afaspa lising Chamapal Yankai Nepal repeal Togadabane, extrajudicial killing the Lake Hidraba Singi Matanga, civil society Gimut Yauna Yang Singadabane, Nupiang the Chataba crime sing the Chenava Sing and Gimatungina, Dandi Pigadabani Haba Wapam Sing Yauri. Tungda Chandel Giyam Labamiam na Chandel Giakoibada Relim Suzatke, Rally to the Saru Yakiba, People's Development Organization Chandel Gi Advisor PS Ngamnung Anal na Fondokibada, Organization Asina Lauriba Warep Singi Memorandum, copy Ama Bharat ki Prime Minister Manmohan Da Pishlagani Haike. Mana Makata na Fondokibada, Manipur dagi Afaspa Loktopiu, Nupida Ot Naibelep Kadavani, Drug Lalonda Singh Sarkar na Padunamatik Jabajarak Pikadavani, Manipur si Tangdu Laitaba Putsi Mariel Ama Ohenaba Sarkar na Sinbiu Haike. Hojik Manipur da Aspa se Achubada Lotopiu, Roina Nupi the Ot Naiba Mayam se Topiu, Roina Manipur da Drugs Alonba Mayam Singh Sarkar na Pabiro Matik Saba Isan Lokat Piu, Adonga Manipur se Ramna. Tangdu taba leba mo henbio haidana ngasi chandel leriba ku praja mayamna Manipur sarkar amani Bharat ki sarkar da pau se paun henbio haidana ngasi gi rally se koina mayam sinjam Housing Manipur da IOC ki manager NI Singh na tawning bada tawbadagi thorakpa khusem gi thau tanghan bani haiba sarkar na khangna tumina leishliba karigino haina dedicated people's organization Manipur na hanglagli Zerol Sinamakatana, Hana Piramba, Aro retail output sing, Pam the Piramba liter, listing Tarani Togi Mohota, Sumna Tagi liter, listing Marimari Kakpiba, Madusu, Numidang Weram Ishutauba, Pam sing na Numidangi Kudong Chabalauraka black marketer sing the Lona later listing Amadagi Ani Pauba Yontoki Badagi, Nuangalaga Tau Pibada Pinning I Lerekta Badagi, Tau Tangbagi Achawamaram, Werakpani, Loinana. Brazamiam na tau pangong na banong junong samarkta awaba mayok naraga FCS Minister na tuminalishin bagi tawong ama chatharaglibasi kari kana ba pangbadagi no haiba singdo kadabani natragana NI Singh na prajabu wahalibasi yeng duna laibagi mahota miyamgi mihut na laingak pa sarkar ama lairi haibagi chap chaba thabak tawrtrabade miyamgi achawba ihawa malakloi hainingai leiti hairi Matam Chana UGC ki 6-pack commission ki matungina part-time lecturer singe remuneration PBU haiba dabi dangasi All Manipur College part-time lecturer welfare association na sinduna GP Women's College da wakan mifam chathakrai wakan mifam adu da part-time lecturer su matik chara boza singni makhoi ki punsi manghan gano part-time lecturer singbo state policy semtuna assistant professor oina absorb taw haiba wahi kaya placard sing de ek association ke general secretary Sadikur Rahman na sarkar na lising Chamapal Marbudra Taret Marbudra Nepal dagi hauna appoint tawkiba part-time lecturer sing hojiki oina punna college kunga Nepal da punna masing chamri ga kunthra lairi
Category A gi part-time lecturer singna thada lupa lising nipan, Category B gi lecturer na thada lupa lising mariga chamanga phangli. Masi matam ga yamna chanadre 6-pay commission gi matungina remuneration asi PU. Hiram masida Chief Minister amasung Education Minister na athuba matamda thabakta onthok PU. Makatana Sarkar asina thoksadravadi college singda dharna chathagani black best thepagi khongjang amade mass resignation phauba changsnaba sem sare haiki. Ribe amount city hojiki sumna ice cream yonba ama nupa amagi nongmagi daily income phauba yausalaktraba potche gi mamanna yamna tangkhala aba aikoi da responsibly mayamam su fix tawre isa sing chawkhale ima ipa sonba leire adagi imung manung maintenance tawba sugumba mayam si tawba ngambagi wadi lairatana atop tongan ba aikoi gi athap pada leiriba college sing sida chatnabagi bhara phawo leisalaktra koi hojik ke matam ga chanaba remuneration PBU revised pay of scale 6-pay commission gi PBU aduga matam supagi oina solution ama puthokpiraga part timer sing gi problem asi loisan biu haina government gi mafam de appeal tawse Kodinyaoba Kafsref Econ SP Bottle Chamri Marifumari Impal West Commando na PWD gi mamangdagi fare hari Higok machugi Maruti car Amada Muhammad Rasid Ahmad Kawali longdagi miyoy amana puduna lakpada hari bapolam singasi phavani hari Nupi Singhi Haki Matangda Convention amangasi Impal Giru Mahal Theatre da pangthokre Anganwadi Asa Worker amadi All Manipur Nupi Marupna Sindhuna pangthokiba thoramaduda All India Working Women's Forum gi convener Vijaya Lakshmi I took Manipur State Committee ki President Dr. M. Nara All Manipur Nupi Marup ki President S. Sorojini yauna tongan bamyoy kaya na saruyaki Wangang kibasing na fungdok na kibada nupi sing na masagi pangpam thokpa haksing ningthi na khangbaga loina na haksing adu achumba mawngda phangna na bkhona gadabani haibo wapam sing fungdok na ki Manang bana matai mahal Manang bana matai mahal Garang ansu sahi mana patangai ba aman nupi sama class man patami ba nupi sama ije mahal ba nakal na yakshan nang da songa da thawan du chongo Yakshan ke luar itu semua tahun sini mau dikabel hai, mau yang apa tahun juga yang lagi jumpai orang yang, semua try yang sih, try itu tu dari mana sih, koi nelam apa, sini nama macamnya. Police Constable Launana bagi return test adu hayeng tang marida pangthokani haina tawrambadu khudongchada bakharadagi matam khara yethokle haina recruitment board ki chairman oriba Bishnupur Police ki SP na thorokpa cherolaman hari Bishnupur district ki manung dalaiba khojuman tabulamadi kwak sifai ki imaibel singna khwarambal kaithelda Chap chaba makhoigi mana masing yonabagi famfam ama numit humni phawgi manungda pidrabadi makhal makha kayagi khongjang changsinbaga loinana pot yon basu lepagi khongjang changsilagani hari masing matang ngasi Manipur Press Club ta pawgi mifam ama pangthokre pofam phambi ima singna phongdok nakibada hairiba mafam ahum masida puthokpa mana masing sing nagamapal paringda hana yolambadu ayuki pung manga dagi hena yonba matamda police na athingba pire masina maramoidna pot yon pham leitabagi awaba kaya mayoknari haiki Imaibel Singh adugi advisor W Chawna phongdokibada Imaibel Singhi chap chaba phampham ama numit humni gi manungda sarkar na sinbiu pofam phampham leitabana ngarangdagi hona pot yondana leibadagi Imaibel Singh awaba kaya mayong ribasi sarkar na midyang sangbiu haiki ikhoina mari leina ko authority da numit ni lawdang fadaraga si manungsida tangtana lengdana masida karigumba awana jongtuna da thokna bonda yawan tang sinbiyona haizari masida haiba matam di sinbiraktaba taragadi mathang tagidi akan khongjang masangshal dani haidani Imaibel dina sikan man sagatana usi tawre sigida matani singa masida kan tutaga itum salagi yawan masida conference house da bakat jadi Langthabal Assembly Constituency ki manung chanba Maibam Lekai Gram Panchayat ke Ward number 10 da laiba job card holder singna numit humni thabak sukraba matungda Ward number ama ani amasung mapal hundoklam laga Ward number 3 ke card holder singtagi oina paisa kaina bohonaram le hari hirama singamari leina na Ward ahum asiki oiba mifam ama pangthoki baga loina na hirama sida mari leina ba official singna akan ba midyang sangbiu hari
Media persons singi oiba mathematics and science communication ki workshop amanga si Manipur Press Club ta pangthokre. National Council for Science and Technology Communication, Department of Science and Technology, Government of India amadi Bigyan Prasarna punna sinduna pangthokiba thoramaduda Bigyan Prasar ge senior scientist Subodh Mahante, Master ki director Surendra Nana chingba miyoi kyana saruyake. Wangang kibasing na fungdok na kibada workshop asi lebak sin batung na chatharakpani apawa mathematician Srinivas Ramanujan ge chamaga kunga mga suba mapok kumonga mari leinana sahi asibu National Mathematics Year haina palan haiba palan galoina na pangthokpani science amadi mathematics asi mioi bagi nomagi punsida tawriba thabak thoram singa yamna mari leinaba amani workshop asi pangthokpagi maroiba pandamde mathematics ki maroiba du miyamda khanghanba amadi anova scientific concept ama semgatpada mathematics asi yamna maru oi haiba wafam phongdoknaki Bigyan Prasar ge Nimis Kapoor na Bigyan Prasar se film puthokpa radio program tawba madi larik phongba gi thabak tawba khakta natana leibak sinba thungna science club hangduna science amasung mathematics ki maroiba sing mairoi sing amadi miyamda khangana khonaduna lakli journalist singna achamba wahiwata siznaduna miyamda laina khangana khonagadabani haiki Haukiba chahi lising wanchamapal marbudra humdoi da thokiba laibak tiba thaudokta laikhidraba Manipuri Muslim singbu ningsingba made ikai khumnabu utpoina All Manipur Muslim Girls Students Union Bangan Political Forum amadi All Manipur Muslim Students Organization nangasi tongan ba masjid singda chattuna chana thakna polam sing ya thokre khongchada duda union ki president Ruksar Chaudhary yauna tongan ba lucingbi kyana saruyake Bangan Political Forum ki Vice President Sitaram Bibina Megitang Ohumda Thokiba Laibak Tiba Thaudokta Laikhidraba Mioi Singidamakta Ishor gi mafamda dua tawba loinana nungaitaba thaudok ase matungda amhona thoktanaba nungsi chanana leminana bahona se haina phongdoki Sigumba nungaitaba thaudok ase matung tarakpada thohan bidana leminari ba khuduma nungsi chanana amatoina leminana bagidamakta age mafamda dua tawjari hai Kauna Craft ki matangda entrepreneurs singi training program ama Kongba Nandai Bamlekai da pangthokre Ireima Women's Welfare Association Kongba Nandai Bamlekai na sindra pangthokhiba thormatuda MLATS Bisorjit Commercial Industries ke Additional Director B Tolthang Commercial Industries ke Functional Manager S Birendra Yauna tongan bamiyo kyana saruyaki ICAR Research Complex for NEH Region Lampelpan Sinduna Chandel Kulenda Nomyoba Training Program Thoramatu the MLA Nunglung Victor ICAR ge Joint Director Dr. N Prakash Chandel ge Agriculture Tabang Ningthina Taudana Sel Lokthokpa Yaroi Haina Works Minister Ratan Kumar ngasi Kangpokpida ki Tamai Fawgi Lambi yengsinbagi khongchata phongdokre ngasi gi khongchata tu da Rural Development and Panchayati Raj Minister Francis Ngajokpa Tamai gi MLA Jet ki Khonpau Nyumai amadi PWD gi official kaya so saruyake Kilometer humbudra nithoi sangbalambi asi ching kattuna pakthokpagi thabak yamna kanna chathari Minister ki khongchat aduna Galna Government High School ki boarding ki fibam yengsinke IT Road Tadubi Assembly Constituency Development Committee ki mioi kaya yauna Galna da mifam amasu pangthoke lamdam adom ki ningthau yauna mioi kaya na saruyaduna pangthokiba thoramaduda wangang kiba singna thikadar singna niyom chumna thabak suhannaba minister ki pungning chingsinke MLA ki konbo amadi Minister Francis Ngajokpa na lambiasi sembada khulgi mioi singna mateng pangbiu maikay asomda swathaduna leiriba education amadi health ki lamda chawkhat thorangi thabak kaya paikhat minasi haike Minister Ratan Kumar na maikay asomda development soidana lakani jing tam khaidana sarkar asina lambi thongi phibam phagadana bahonagani Praja kaya na pendaba kaya lairabasu MLA amadi Minister Masada haibiu quality control taunaba akanba wafam thambaga loinana thabak sudana sel lokthokpagi wafam yaroi hairi kari pame shanti pame peace pame maduna koina akoi maselda madugi akoi life ta madugi nuai hanba happiness porna nabugi damutta adu masidi kanana porkani masigi nuai ba masigi peace city akoi karam kana phangani High target ko unity level di phangane nasai hai bu ya honorable CM na masi priority p bani na akoi tampaki lam na p ba sang gi sing da lam na p bana yam na hele se kodama ma hai bu tam da akoi gi SPA hai na se special plan assistance sa p ba se tampaki kendra ma da crore ma p ba matam da
Chingi Canada crore amaga makai PM. I guarantee 100%. If they don't work, they will not get a single paisa. Pangoi. Pangbadi Layadana Karikumalum Taragadi. The engineers will be responsible. And the appropriate action will be taken up against engineers who are in charge of those supervision of the work. Jatkiba tang amagi ahing nongyay de sitkiba nonglay nungsina amanga ta thuan kraba andro kendragi manung chanba moirang purel gi mafam singda MLA Shyam Kumar na chatuneng sinkhre khongchada du da Imphal East ki ADM SDO amadi SDC na chingba official kaya su sarugya ke moirang purel high school ki school building nonglay nungsina amanga ta thuan kibadagi MLA na paisa puthokuna saba sangadriba school building dam hairoi sing lairik tam hore sarkar na atuba matam da school asi shabalushin view haina MLA na phongdoki kamanga ni leita tanong je koina ya awam them da leida ngang sing aduna je asi na tana koi ge ngasi dagi na tha makhai magi mang tha mang da agro ke manung da leiba maroi na Manipuri valley ge precision leiba ting ma leiba electric wire sing ji loina bak tu dana adagi high sing line sing ji bisi mina ya ro mani andro ke ndu anga ama sigre department na du hai dana paisa ting dana koi matung da toroi atu badam siamani haraga na na dagi saklon thokna hoje kendra sida thokta taiba wire mayam sing asi siamagi mahota mai matum na leiba sida makhada na misi mina muthologa de hai department na daita lawu da bani aduga koi mathakta ai beba action khokai MLA na Kendra sigi manung dalaiba sarkar gi school sing chatuneng singke Androda sagadaba Kasturba Gandhi Balika Vidyalaya gi lam yang singke MLA na thaungi manung da school sang sabalushin gani haike yambem dalaiba Ayush ki primary health center gi building da Kasturba Gandhi Balika Vidyalaya gi mahiroi singna lairik tam hore Moirangpurel government primary school gi mahiroi chahum henbana lairik tam liba school asigi ka ani nong yubana maram oiduna satin tuplaga mahiroi singna lairik tam na hoba Thengnarake Mahiroi Karana Moirangpurel Kaplangba Panthoibi Sanglen da ka waiduna lairik tamhoba ISTV News na Thengnarake Khwaramban Kaithel Ahumasi Cooperative Society onthokuna loan lauthoklamle haiba wafam pause singde yaukibadu yumpham yaudaba wafam ni haina Khwaramban Nupi Kaithel Sinpham Amadi Saktam Kanbaluki Luching Bising Nangasi Kaithel number 1 da pangthokba paumi singa unabada phongdokre Loop asigi luching bi rani na haikibada society da yaudaba mioina society asigi thabak thoram sing thigat pagi mathau ta de haike loop ki luching bi santina kaithela humasi Manipur State Cooperative Society da register tauke English ani tarukta lol thadanaba lupa nupi tara natraga kun punsinduna urban credit card semke Urban Cooperative Bank tagi loan loduna popam phambi amamamda lupa lising tara yenthoke nongmada lupa kunthra khongbatuna loan singna bagi thabak chathari grant ki senfam haina thokre hariba wafam adu stage chair oina cooperative office na khangatlaba society sida pibani asigumba wafam ase kari su khandana wangang basi laibak thibani haki society ki member ketel ki oina laiba society ki member sing sida akoi lupa lising tara yenthe Yenthoiba paisa sing ji akoina nomada lupa kunthra collection tawriba collection dugi passbook akoina thigaliba paisa madugi bank da loina mak lei madu kanamtana pura lona da ama yengna bagi kano athing balai ke bank da chalaga thiraga yengbu si yai Role of women in sericulture have a topic tan minini chumna chatharapa workshop ngasiloisin krai Department of Sericulture gi sentang makada National Alliance for Elder People Livelihood Research Advocacy and Chronic Disease of India na sinduna kumanla pakta laiba youth hostel la pangthokiba workshop loisin baki thoramda Youth Affairs and Sports ki Parliamentary Secretary M Prithvi Raj National Alliance ki chairperson RK Nayan Sana Social Welfare ki Deputy Director Surender S Sisak yauna miyakana saruyaki tongan ba district singdagi lakpa anganwadi workers singna saruyaki ba thoram aduda workshop aduda saruyaki ba singda certificate sing yenthoki Deputy Director S. Shishakna Nupi Singna Subanom Bakanduna Mugagi Potok Sing Miamda Ningtina Panganbangam Labadi Sel Tungi Pibamda Awan Bama Purapangam Gani Fungtoki M. Prithvi Rasna Sericulture Kimaram the workshop Asida Karamakai Kanglabanina Hiramasida Mai Onsinduna Isai Sagi Sentok Lambi Laina Bukona View Haike Manipur ki hojik lagi trend aikoi North East awang bukta thanglaiba akoi yam big bus state amoy aikoi si akoi keno haibatai natural resources yam ka haina like tab akoi ki senthok labi si yam ka haina like tab
ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯠꯀꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯈꯛꯇꯪꯗ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃ ꯀꯣꯜ ꯀꯥꯔꯈꯥꯅ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛꯐꯝ ꯂꯩꯕ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯂꯩꯇꯦ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯖꯤꯔꯤꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯁꯣꯅꯥꯄꯨꯔ ꯑꯒ꯭ꯂꯥꯄꯨꯔ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯀꯗꯝꯇꯂꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯎ ꯋꯥ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯖꯤꯔꯤ ꯀꯣꯂꯦꯖꯇ ꯅꯧꯅ ꯁꯥꯒꯠꯄ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯒꯤ ꯅꯥꯛꯌꯦꯠꯀꯤ ꯋꯥꯜꯁꯤꯡ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ Nasi sanabgi pauda Kuman Lampak Men's Stadium da Master Athletic Association na sinduna chathariba athletic meet asigi ngasi sanaki ba tongan ba discipline singda gold medal fangkraba sing adude women discus ke chahi nipumanga ki kanglupta L Janley Chahi Marifugida and Momon Chahi Humbudra Mangagida M Basumati Chahi Humpumanga gida Saitarani Chahi Humpuda W Tabalay Chahi Yankai Mangada M Momon Aduga Chahi Nipugi Kanglupta H Manina Takre Women Hammer Troda Chahi Yankai Kanglupta O Ganga Chahi Nipuda W Foni Chahi Nipu Mangada S Mema Nupagi Hammer Trogi Chahi Marifugi Kanglupta O Gyanendra Chahi Humbudra Mangada Ke Nipamata Chahi Humbudra da E Rangnar Chahi Humpumanga da Momba Chahi Yankai da M Himat Chahi Yankai Mangada SH Surmani Chahi Humpumanga da Manihani Nupagi discuss ki Chahi Marifuda O Gyanendra Chahi Humbudra Mangada Ke Nipamacha Chahi Humbudra da L Ibopisak Chahi Humpumanga da THG School Chahi Humpuda S Gojen Chahi Yankai Mangada S Thambal Sharma Chahi Yankai da M Himat Aduga Chahi Nipumanga da O Chawbani Manipur Development Society MDS na sponsor Torga Amfana Sinduna Chathagadaba Thanigi Residential Football Coaching Program Gidama Puna Sanara Kuntra Selection Tobugi Minglaw Tokre Hariba Coaching Program si England gi coach Stephen na takpitan bigatawani hari Jamshedpur gi Tatanagar da chathariba Manchester United Premier Cup ki ngasi sanakiba North Zone amadi North East Zone gi final match ta Manipur gi represent toriba BMST Tabung Khok Chandigarh ki makutta goal ani amada mai thikre match asigi han bhapta Manipur na goal ama chanduna mangjil thana chatki adubo ani subhapta Chandigarh na goal ani chanduna mai pakibani John ani asigi oba tournament asigi best goalkeeper Manipur gi am Romario na takre Best defender su Manipur gi Ket Jim Singh aduga Chandigarh gi represent toriba Manipuri macha Samuel na best striker takre Chandigarh masung Manipur Goa da sanagadariba final round gi damak sem sakre masidagi karapatim aduna Malaysia da Juntha da sanargani Lamphel Police Station ki manung chanba Chingmairong maning awang lekai da leba bakery amada ngasi numidang pung 8 khara helakpa dwaida Sakhangdaba singna bom langsinduna pokhai hanbada mioi manga sokpadagi hospital da laikanakre bakery si Assam dagi Uttam Kumar Bhumik Kauba amana hangbani hari bakery mafam asi Khangimbam Inaucha Kauba amagi bharas hanba mafam ni hari thaudosi matangda Uttam Kumar Bhumik na phongdorakpada ngasi numidang pung 8 khara helakpa dwaida mahakna bakery dagi hek thorakpada mai mutkibaga ikan kanadana bom adu mahaki bakery manungda pokhairaki matau karamna bom adu mafam atu da pokhairaki haiba chapchaba khangde mangonda kanagumba amatana sel gi demand tawrakiba sulaite haina phongdoraki thaudo adu da soklaba sing not awasida lebaraz polyclinic ta laikanari soklaba sing adu di Assam ki Nagaon Sibu Siton Sivnath Sitaranjan Sumitni hairi Makoi sing adu manungda Siton natana tai singdi kahena sokide thaudo sing matangda police na thijin humjin bagi thabak chathari Exactly, हम लोग के थुकी क्या बोला क्या 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 ये तो क्या क्या जिमेश के मैं जो मम्मी ना मैं मुंबई दूँ सितो मैं लग पकड़ नहीं टेम मैं हेड मुख्य दो अभी मुझे मैं मुझे संग एक बंद तो कर हम करने के लिए लोग कितना अभी तो ना अपना फोन तो में चीज़ के चलाओ तो चलो मुझे ना भी टायर का टायर पर है भी नहीं है सिला कर भी तो कुछ ऐसा कुछ मालूम नहीं
Factory manung da dinate ko. Manung da changbong penutane. Get to that. Silent Kungi Yum Kuntratarglom Sakang the Bamio Jama Muknamai Tadokibabu, United Committee Manipur UCM Nanuaita Fundorkli. Toning the Batodok Asinamara Mojana, Kanglukirang Sagatana by UCM na Manipur the Tariba Kanglu Kudimakta Apple Torkli. Taudosing Mari Lainana, Aroiba Waris Nama Purakna Honabada, Manipur the Ladiba Civil Society Organization Singna, Angamba Mateng Pangduna, Amata Oibawa Kalon, Punna Jansen Minana Bahonabada Mateng Pangview Hierarchy. Amarumda Komloop Kanglay Pakna Su Tadorok Pacherol Amana Kangloob Ani Marakta Lamgi Wahudagi Tokiba Todogadu Labak Tibani Taudoduki Matungda Silent Kungi Kunjasing Yawabada Kanglay Pak a Komloop ki President Amadi Secretary Nachatuna Saruyaki Hari Waroisin Purangna Sarkarna Atuba Matamda Honavyu Hari Hausi Ngasino Moyoiba Aingasagi Pau ICR Lampel Pataki Fangba Paugi Matung in Angasigi, Quidigi Sak, Kibagi Jang, degree Celsius, Taratare, Dasming Mapan, Quidigi Ingba, degree Celsius, Taramanga, Dasming Mari, Nuksiteauba, Singmanili Jang, Ayukta, Chada Marbudra, Taruk, Nungtildana, Chada Chama, Nungzugi Jang, Taratare, Dasmik Taret millimeters ni. Housing Marueba Pau Amhana. Saijang Amadi Silent Kun Anigi Marakta Lamgi Wahudagi, Silent Kungi Yum Amadi, Kaikaya, Maizakre. Lairen pada Manipur Sobida Semgaliba Integrated Tourist Circuit asi Penning Iway Haina Committee on Estimate Chairman Dr. N.G. Bizoina Fungdokre Amade Manipur Armed Forces Special Post Act 1958 Lautokadavani Haiduna Chandel the Mipam Pangtok to Navarek Lokre. ISTV Nipizaba Pau Matang Salo Jeremy Tabi Basimomukana Kurumjeri.